Da, wadribo. Hai me thak silao. Hoi, khoi na di inkhom pot se phatti di hai ba. Iong ne, le me plastic me am je sina di kai phar ni. As, hojik tine inkhol tanate ching pa turel plastic ngak tane. Turel le taw thare iba plastic ki bottle me am do. Adu boda idi ki buki. Mama ising da bottle me am ta ida nga si yoido. Si doi ni cha thoi bi. Yengone Eikhoi na turel le thadariba bottle plastic mayam do sum taw thagra kandana mafam amada pulap puludoini adudagidi nga singdugi leifam amata leiraro nga singduna ne plastic to machet charani adudagidi eikhoi na nga do muk charani adu eradi plastic to eikhoi na chabaga chap manadra chumme mama Cha thui bia. Se. Sigi nangna chabagi chips ki maku je kadai da thamni khangbra. Sigi nangna chabagi chips ki maku mama na chabai bo oiro chips ki maku papa na thakpagi sing bottle sugumba mayam je mafam chana thamodra dine aikhoi ja sugumba plastic mayam jina ne pek thangkala ga moigi manung da ne aikhoi ji irak na ga sidoi ba khangabra se Baba plastic da haiba jus thakanu nani e hey isa ki mine ne khangle mine ma hajam chu mine mama nang na mor matan ge jina ligli glass ta haira ke de haide ga mine thingraba disposable glass da haire ba se glass ta hiso ligli glass ta ho icha thoi bina haiba ilage ko mama ligli glass ta hairu rage ko isa thoi bina haiba chumi nang ak tang sida phamu ko as kaino tai dubo lao sem thagolo se no ne si chai miam je mayam ta thadong ki toroga kai torogi nang bo plastic miam je chai leire na mai thadok pani kai as nangama aingonda pautak piba nacha da pautak piba na marona ma hairiba asida mai thariba plastic sigi mai khuse asina akhoida kyam so ali nang khangbra masina lungs da changkhraga ne sor hormon wai tabata natana laibak thibadagi cancer fauna rakpa yari ne e ai ski bu ki rem tam thalogi hojikti aikhoi plastic thado ase Paujin Jariba Manipur Pollution Control Board Government of Manipur